ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯏꯁꯥꯃꯛꯇ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯀ꯭ꯂꯥꯁ 10 ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯕꯣꯔꯗꯤꯡꯗ ꯆꯪꯉꯛꯈꯤ꯫ ꯑꯩꯅ ꯂꯩꯒꯗꯕ ꯕꯣꯔꯗꯤꯡ ꯑꯁꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡꯗ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯇꯣꯉꯥꯟꯅ ꯃꯐꯝ ꯑꯃꯗ ꯏꯪꯈꯣꯜ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯃꯥ ꯃꯁꯥꯒꯤ ꯍꯥꯡꯗꯣꯛꯆꯕ ꯕꯣꯔꯗꯤꯡꯗꯅꯤ꯫ ꯃꯐꯝ ꯖꯒꯥ ꯑꯗꯨꯁꯨ ꯂꯝꯃꯥꯡ ꯑꯣꯏꯅ ꯇꯧꯕ ꯃꯐꯝꯅꯤ꯫ ꯅꯥꯀꯟꯗꯁꯨ ꯃꯪ ꯑꯃ ꯂꯩ꯫ ꯕꯣꯔꯗꯤꯡꯗꯨꯕꯨ ꯂꯤꯡꯈꯠꯂꯤꯕ ꯑꯩꯈꯣꯏ ꯃꯦꯗꯥꯝꯁꯨ ꯑꯩꯈꯣꯏꯕꯨ ꯁꯪꯕ ꯑꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯄꯨꯂꯞꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ 90ꯃꯨꯛ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩ꯫ ꯅꯨꯄꯤꯒꯤꯗꯤ ꯔꯨꯝꯁꯨ ꯑꯅꯤ ꯁꯨꯏ, ꯈꯔ ꯆꯥꯎꯕ ꯔꯨꯝ ꯑꯃꯒ ꯈꯔ ꯄꯤꯛꯄ ꯔꯨꯝ ꯑꯃꯒ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗꯤ ꯑꯄꯤꯛꯄ ꯔꯨꯝ ꯑꯗꯨꯗꯅꯤ꯫ ꯅꯥꯀꯟꯗꯅ ꯀꯤꯆꯟꯁꯨ ꯂꯩ, ꯕꯥꯔꯨꯝ ꯇꯣꯏꯂꯦꯠꯁꯨ ꯂꯩ꯫ ꯑꯩꯈꯣꯏ ꯃꯦꯗꯥꯝꯅ ꯅꯨꯄꯥꯅ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯕꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯥꯁꯤꯡꯗꯤ ꯈꯔ ꯉꯥꯎꯁꯤꯟꯅꯩ ꯍꯥꯏꯗꯅ ꯅꯛꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯃꯦꯗꯥꯝꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯈꯔ ꯂꯥꯞꯅꯅ ꯂꯩꯕꯅ ꯈꯔ ꯂꯥꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯃꯦꯗꯥꯝꯒꯤ ꯕꯥꯔꯗꯦꯁꯤ ꯍꯌꯦꯡ ꯇꯥꯏ ꯍꯥꯏꯗꯅ ꯉꯁꯤꯒꯨꯝꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯦꯗꯥꯝꯗ ꯍꯌꯦꯡꯒꯤ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯅꯕ ꯈꯔ ꯁꯤꯜ ꯂꯥꯡꯉꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯣꯟ ꯈꯔꯁꯨ ꯀꯥꯝꯈꯠꯂꯒ ꯃꯦꯗꯥꯝꯒꯤ ꯊꯣꯡꯖꯤꯟꯄꯥꯟꯗ ꯊꯦꯠꯂꯝꯃꯤ꯫ ꯄꯨꯡꯁꯨ ꯑꯍꯤꯡꯒꯤ 12ꯃꯨꯛ ꯇꯥꯔꯤ꯫ ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯁꯨ ꯉꯟꯅ ꯇꯨꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯑꯩꯈꯣꯏ ꯈꯔ ꯁꯤꯜ ꯂꯥꯡꯕꯗ ꯄꯨꯡꯁꯨ ꯆꯠꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯃꯥꯟꯅꯕꯤ ꯈꯔꯁꯨ ꯃꯄꯥꯟꯗ ꯐꯝꯃꯒ ꯀꯟꯅ ꯎꯏꯔꯤ꯫ ꯑꯩꯈꯣꯏ ꯈꯔꯅ ꯅꯍꯥꯟꯈꯩ ꯀ꯭ꯂꯥꯁ ꯇꯧꯕ ꯔꯨꯝ ꯑꯃꯗ ꯋꯥꯏꯠ ꯕꯣꯔꯗ ꯑꯗꯨꯗ ꯃꯥꯔꯀꯔꯅ ꯃꯦꯗꯥꯝꯗ ꯌꯦꯡꯍꯟꯅꯕ ꯋꯤꯁ ꯈꯔ ꯏꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯉꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯕꯣꯔꯗꯤꯡ ꯑꯗꯨꯒꯤ ꯆꯦꯛꯅ ꯐꯦꯟꯁꯤꯡ ꯈꯥꯔꯤꯕ ꯆꯦꯛꯄꯟ ꯋꯥꯜ ꯃꯄꯥꯟꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯅ ꯇꯥꯔꯛꯈꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯨꯗꯦ, ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯋꯥ ꯂꯥꯡꯗꯨꯅ ꯂꯩꯕꯗꯨꯗ꯫ ꯑꯗꯨꯕꯨ ꯃꯈꯣꯜ ꯑꯗꯨꯗꯤ ꯑꯩꯇꯅ ꯁꯨꯝ ꯅꯛꯅ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯂꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ ꯑꯁꯥꯏꯗ ꯌꯨꯝ ꯇꯥꯕꯁꯨ ꯅꯠꯇꯦ, ꯀꯔꯥꯏꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯟꯅꯣ ꯃꯁꯤꯕꯨ? ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯇꯥꯗꯕꯖꯥꯔ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯉꯥꯏꯈꯣ, ꯅꯈꯣꯏ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯄꯥꯟꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯀꯞꯄꯤꯁꯦ ꯅꯈꯣꯏ ꯇꯥꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗꯤ ꯇꯥꯗꯦ, ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯦ, ꯇꯨꯝꯃꯨꯔꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯆꯞ ꯂꯦꯞꯈꯤ꯫ ꯑꯩꯅꯁꯨ ꯃꯈꯣꯏꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯈꯣꯏ ꯃꯁꯦꯟ ꯋꯥ ꯉꯥꯡꯅꯔꯒ ꯁꯨꯝ ꯂꯩꯔꯒꯗꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯔꯣꯏ, ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯟꯁꯦ ꯑꯃꯨꯛꯇ ꯇꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯅꯤ, ꯉꯁꯥꯏ ꯑꯩꯅ ꯂꯥꯞꯇꯛꯅ ꯇꯥꯔꯛꯈꯤꯕ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯍꯟꯗꯛꯇꯤ ꯕꯣꯔꯗꯤꯡꯒꯤ ꯒꯦꯠ ꯃꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯅꯛꯅ ꯃꯈꯣꯟ ꯍꯧꯔꯞ ꯇꯧꯔꯒ ꯀꯞꯄꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯎꯏꯔꯒ ꯂꯩꯕ ꯏꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯅꯔꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯅꯈꯣꯏꯗꯤ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯅ, ꯑꯗꯣ ꯅꯍꯥꯟꯈꯩꯗꯤ ꯃꯈꯣꯟꯗꯣ ꯇꯥꯗꯦ, ꯀꯔꯥꯏꯗꯒꯤ ꯑꯉꯥꯡ ꯑꯣꯏꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯆꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯃꯈꯣꯜ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯛꯅ ꯍꯧꯅ ꯇꯥꯔꯛꯈꯤ꯫ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯀꯤꯖꯔꯛꯄꯗꯒꯤ ꯍꯧꯗꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯦꯟꯅꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯑꯩꯈꯣꯏꯁꯨ ꯀꯤꯗꯅ ꯇꯨꯝꯕ ꯑꯃꯠꯇ ꯍꯧꯒꯠꯅꯔꯝꯗꯦ꯫ ꯃꯦꯗꯥꯝꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯆꯪꯉꯛꯑꯒ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯉꯥꯡꯁꯥ, ꯅꯈꯣꯏꯒꯤꯗꯨꯕꯨ ꯇꯨꯝꯁꯟꯅꯔꯤꯔꯣ? ꯃꯦꯗꯥꯝꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯅꯈꯣꯏꯅ ꯉꯔꯥꯡ ꯁꯤꯜ ꯂꯥꯡꯉꯝꯃꯤꯕ ꯃꯌꯥꯝ ꯑꯁꯤ ꯎꯕꯗ, ꯍꯧꯒꯠꯂꯣ, ꯉꯁꯤꯗꯤ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ, ꯑꯍꯥꯎꯕ ꯑꯃ ꯆꯥꯗꯣꯏꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯑꯩꯈꯣꯏꯁꯨ ꯏꯁꯥꯗ ꯇꯨꯄꯛ ꯇꯨꯄꯥꯏ ꯆꯜꯂꯒ ꯍꯧꯒꯠꯂꯝꯃꯤ꯫ ꯏꯃꯥꯟꯅꯕꯤ ꯑꯃꯅꯁꯨ ꯃꯦꯗꯥꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯦꯗꯥꯝ, ꯉꯔꯥꯡ ꯑꯍꯤꯡ ꯑꯉꯥꯡ ꯑꯃ ꯕꯣꯔꯗꯤꯡꯁꯤꯒꯤ ꯀꯦꯝꯄꯁ ꯋꯥꯡꯃꯗꯒꯤ ꯀꯞꯄꯛꯏ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ, ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ, ꯍꯌꯦꯡꯈꯩꯗꯤ ꯉꯟꯅ ꯇꯨꯝꯖꯍꯧꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯗꯥꯝꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯃꯦꯗꯥꯝꯁꯨ ꯅꯈꯣꯏꯒ ꯆꯞ ꯃꯥꯟꯅꯩ, ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯍꯧꯔꯛꯄꯁꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯐꯔꯦꯁꯦ, ꯑꯗꯨꯒꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯅꯗꯦ, ꯉꯁꯤꯗꯤ ꯃꯦꯗꯥꯝꯒꯤ ꯏꯄꯣꯛ ꯅꯨꯃꯤꯠꯅꯤ, ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯔꯥꯡ ꯍꯧꯈꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯑꯍꯜ ꯑꯃ ꯆꯪꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯦꯗꯥꯝ ꯎꯅꯒꯦ ꯍꯥꯏꯗꯅ ꯁꯥꯔ ꯋꯥꯔꯗꯦꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯁꯥꯔꯅꯁꯨ ꯑꯍꯜ ꯑꯗꯨꯗ ꯃꯦꯗꯥꯝꯗꯤ ꯂꯩꯇꯦ, ꯃꯃꯥꯟꯅꯕꯤꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯆꯠꯈꯤ, ꯀꯔꯤ ꯂꯩꯔꯒꯦ ꯍꯪꯉꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯗꯦ,
Boarding adugi akoibada munna yengammaga ai kona laage hairamduna satki. Sana so akoida sumna hairaki. Karino hujiki ahal adudi kibuki. Mafam sigi akoibada munna yengammaga satkidubo kari tawrabazano hairaki. Akoina muk sarda sar. Nahan madam ki birthday nongma walingai. Akoi ahingi pung baro phok tumde. Madam da surprise khara tawge haidana. Ado ahingda pokda ngariba ngang masa gumba ama numidang atuda kapi. Numitudagi akoidi pung nipan bo taradi phana tumningdragasu tumsale hairami. Sana muk sumna hairaki yarito. Ahal adugi mataw aduga noina marolama karisu oiramoy. Nongmata nupa kanggo singa sidi tai haidi. Ahinga thengbada mapan thoobadi angang masana kapata nati butna nokpagi makon phok tarakani. Aduna hengkhaidi nganna tumnaba taw hairaki. Sargi wafam aduda koi masensu ngangnaba tanbadagi wa makha tadana akoigi kada changnaraki. Madam chu luhongba hek khalakpaga sana ahal ama madam munaba laami wa ma hainingba sumali. Madam ga khangnaba ahal oibro hangami. Maduda madam na sumna khumaki kaino karaidagi ahanno angang singsigi imung manunggi midi natiko. Idea sagi miso mada khangnadi mafam sigi kholma pu adusu sida leite kana oibasano hairaki. Sana muk khangde madam kona laga unabiro adudi hairami. Numid adudagi akoina leiriba boarding asi tamnabo keiboy thong naw singasi nungsi sittana masa matomda tamna hangtok saraki. Imanabi amasung masinda kibawa mayama mangangba horaki. Ahammadadi akoisu imanabi du masada lai tongba oirini khalami. Boarding gi sa insang chu chaw haiba yaramdi. Matam pumbada insang hauti sa yen gumada sagi hairaki. Madam na su imanabi aduda yamna ngangbirami. Nangna insang hauba yamna saba pamagana premi nang yumda hange su hankro. Aina koi imungi mi kaubige hairami. Adubo angakpani imanabi adudi madam da phom masin khumningbagi mawong ama tawraki. Ahingda su masa matongda pukpuk hawgalaga thongnaw launa hangtoaga thongnaw mapada phamaga hekta leirami. Akoinaga mikap thorakpada magi mataw adu urubada mayam su loina khangnarami. Maduna imanabi amata magi manakta tummo haiba yaramdi. Madam da su kaina wari tammi. Maduda madam na su matam khara yengkisi. Sumi hinjalagadi makoigi imungi mi kauraga puan khrage hairaki. Adubu nongmadi imanabi Zelina haidana aiga yamna luna tinazabi imanabi ama lei. Hojiki imanabi asina ahingda mapan thongningi toilet changusi hairaki. Maduda aina ibani khak chatpadi kijai. Akhoi mari manga muk chalusi ataichu ai hawdorake haidana imanabi ani amasu aina toilet chalusi hawrami. Asumna ahing aduda akhoi mari toilet room da lakpa hawrami. Tasengmadi toilet leiriba mapa adusu akhoigi ka aduga pulap pudi lapnadre. Akoy masen so toilet changba loiraga akoina leiriba ka adu tamna lake hek tawrakpada premi haribe imanabi adusu ahing aduda matomda masamana thadaraga toilet room da laki. Ma urubada akoy masen so khangboy keiboy mafam aduda kanna laurami. Akoina lawba makhol adu tabada madam hoi sarwadeng khaisu loina hawganaraki aduga akoigi nakta sensenaraki. Madam na su kaidoraki hangaki. Maduda akoina su kaisu tawde madam premi ubada khangbadagi laubani. Karaidagi madi ahing asida matomda masam mana su pundi masam thadaraga changakpaduda akoidi swai laukre hairami. Asumna akoi masen wari sanaringai tanja aduda boarding ge gate mapalomdagi angang masa mana langna kapakki. Makhol adu tarpada akoisu madam da madam asibu karino nahan suni asigi makhonse khoina tai asibu angang masaro karino hairami. Mataw aduda madam ga sarga su pungak ngaki akoida sumhang tharo nakoigi kada thinbirage hayeng nongalaga wari sanarase hairaki. Ahing aduma so akoi masen kidana mata tumnaramde. Nonghengan magadi madam gi nupa su boarding aduda laki akoigi nakta changaga kidana ba akoi mayam su themjanbirami. Mataw asida imanabi kharadi mayumda chakkibadagi halaktaba phau yawnarami. Konadi madam na magi manaw nupa kharasu mafam aduda warden oina lehelami. Maramdi akoi kikini haidana madam na kaubani. Aduba nongmadi imanabi premi chak chaba lakte haidana mayam koithi thinarami. Konadi imanabi adu boys ki toilet manungda patomda murung miyoy amaga wari sanabagi makholama khoi mayam na thengnaraki. Mapandagi sarhoi madam hoinasu premi thong hango haidana mapandagi kanna laurami. Aduba kona tamna thong hangtoraki. Sana su nang manungda kaidawrino hangami.
ꯃꯗꯨꯗꯁꯨ ꯀꯔꯤꯃꯇ ꯈꯨꯝꯗꯦ ꯃꯥꯏꯊꯣꯛꯄ ꯑꯃ ꯅꯥꯇ꯭ꯔꯪ ꯑꯃ ꯆꯠꯂꯒ ꯂꯩꯔꯝꯃꯤ ꯃꯇꯧ ꯀꯌꯥꯁꯤꯗ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ ꯏꯃꯥꯟꯅꯕꯤ ꯄ꯭ꯔꯦꯃꯤꯒꯤ ꯌꯨꯝꯒꯤ ꯃꯤ ꯀꯧꯔꯝꯃꯤ ꯄ꯭ꯔꯦꯃꯤꯒꯤ ꯃꯄꯥꯗꯨꯅꯁꯨ ꯃꯦꯗꯥꯝꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯏꯆꯥꯁꯦ ꯅꯣꯏꯒꯤꯁꯤꯗ ꯊꯝꯕꯗ ꯍꯦꯛ ꯃꯥꯡꯉꯤ ꯂꯥꯏꯔꯤꯛ ꯇꯝꯃꯨꯆꯣꯅ ꯊꯥꯔꯒ ꯉꯥꯎꯍꯜꯂꯒ ꯑꯣꯏꯅ ꯌꯨꯝꯗ ꯄꯨꯕ ꯇꯥꯔꯦ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯑꯉꯥꯡꯁꯦ ꯂꯥꯌꯦꯡꯕꯗ ꯐꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏꯗ ꯑꯣꯏꯅ ꯇꯥꯏꯅꯅꯤ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯦꯗꯥꯝꯒꯤ ꯅꯨꯄꯥ ꯁꯥꯔꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯌꯨꯝꯗ ꯍꯥꯟꯅ ꯑꯉꯥꯡ ꯑꯗꯨ ꯄꯨꯕꯤꯔꯣ ꯀꯣꯟꯅ ꯑꯉꯥꯡ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯂꯥꯌꯦꯡꯖꯒꯦ ꯇꯧꯕꯗꯕꯨ ꯑꯉꯥꯡꯁꯤ ꯍꯥꯟꯅ ꯃꯁꯥꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯠꯀꯨꯝꯕ ꯈꯔ ꯌꯥꯎꯕ꯭ꯔꯣ ꯍꯪꯉꯝꯃꯤ ꯃꯗꯨꯗ ꯄ꯭ꯔꯦꯃꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯁꯥꯔꯗ ꯈꯨꯠ ꯊꯥꯒꯦ ꯇꯧꯔꯛꯈꯤ ꯀꯔꯤꯅꯣ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯅꯈꯣꯏꯅ ꯏꯆꯟꯅꯨꯄꯤꯁꯦ ꯉꯥꯎꯍꯜꯂꯒ ꯂꯥꯏ ꯇꯣꯡꯕ꯭ꯔꯗꯤ ꯀꯔꯤꯅꯣ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯁꯣꯏꯗꯅ ꯊꯥꯡꯒꯠꯀꯅꯤ ꯌꯦꯡꯉꯣ ꯅꯈꯣꯏ ꯍꯥꯏꯔꯛꯈꯤ ꯃꯇꯧ ꯑꯗꯨꯗ ꯃꯦꯗꯥꯝꯅꯁꯨ ꯁꯥꯔꯕꯨ ꯈꯥꯝꯖꯤꯜꯂꯝꯃꯤ ꯁꯥꯔꯁꯨ ꯋꯥꯐꯝ ꯑꯗꯨꯗ ꯀꯔꯤꯁꯨ ꯁꯥꯎꯗꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯤꯕꯨ ꯂꯤꯡꯈꯠꯂꯤꯕ ꯃꯦꯗꯥꯝꯒꯤ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯃꯤꯉꯣꯟꯗꯁꯨ ꯋꯥ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄ꯭ꯔꯦꯃꯤꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯦꯗꯥꯝ ꯍꯣꯏꯒ ꯈꯔ ꯎꯪꯈꯠꯅꯔꯒ ꯄ꯭ꯔꯦꯃꯤꯕꯨ ꯃꯌꯨꯝꯗ ꯄꯨꯈꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯏꯁꯥꯗ ꯂꯩꯅꯤꯡꯉꯛꯇꯕ ꯑꯃ ꯄꯣꯛꯂꯛꯈꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯨ ꯃꯃꯪ ꯃꯍꯥꯗ ꯂꯥꯎ ꯈꯣꯡꯕ ꯍꯧꯅꯔꯛꯈꯤ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯁꯨ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯔꯛ ꯑꯅꯤꯔꯛꯇꯤ ꯑꯉꯥꯡ ꯃꯆꯥꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨꯗꯤ ꯁꯨꯝ ꯇꯠꯇꯅ ꯇꯥꯔꯛꯈꯤ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯗꯨꯅꯁꯨ ꯍꯦꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯑꯣꯏꯅ ꯂꯩꯕ ꯁꯥꯔ ꯏꯕꯣꯝꯆꯥ ꯍꯥꯏꯗꯅ ꯋꯥꯔꯗꯦꯟ ꯑꯃ ꯂꯩ ꯍꯧꯖꯤꯛꯀꯤ ꯁꯥꯔꯁꯤ ꯂꯨꯋꯥꯡ ꯁꯝꯕꯝꯗꯩꯅꯤ ꯅꯨꯃꯤꯠ ꯑꯗꯨ ꯁꯥꯔ ꯏꯕꯣꯝꯆꯥꯁꯤ ꯃꯌꯨꯝꯗ ꯃꯆꯥ ꯅꯥꯔꯦ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯦꯗꯥꯝꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯔꯒ ꯃꯌꯨꯝꯗ ꯆꯠꯈꯤ ꯃꯦꯗꯥꯝꯅꯁꯨ ꯁꯥꯔ ꯑꯗꯨꯗ ꯉꯁꯤ ꯑꯗꯨꯝ ꯍꯜꯂꯛꯇꯣꯏꯔꯥ ꯍꯪꯉꯨꯕꯗ ꯁꯥꯔꯅ ꯃꯑꯣꯡ ꯌꯦꯡꯒꯦ ꯍꯜꯂꯛꯄ ꯌꯥꯔꯒꯗꯤ ꯍꯜꯂꯛꯀꯦ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯃꯤꯃꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯆꯥꯔꯝꯃꯤ ꯁꯥꯔ ꯑꯗꯨꯅ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯔꯛꯄꯗ ꯃꯤꯃꯤ ꯈꯔ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯉꯥꯃꯨꯛ ꯂꯨꯄꯥ ꯌꯥꯡꯈꯩ ꯈꯥꯏꯅꯔꯒ ꯁꯥꯔꯗ ꯄꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥꯔꯅ ꯄꯩꯁꯥ ꯑꯗꯨꯗꯤ ꯂꯧ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗꯦ ꯍꯣꯔꯦꯟ ꯍꯜꯂꯛꯄ ꯅꯪꯉꯒꯗꯤ ꯑꯗꯨم ꯂꯩꯕꯤꯔꯛꯀꯦ ꯉꯁꯤ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯅ ꯍꯜꯂꯛꯄꯗ ꯅꯈꯣꯏꯒꯤꯗꯣ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯀꯦ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯁꯥꯔꯗ ꯍꯣꯏ ꯁꯥꯔ ꯀꯥꯎꯕꯤꯔꯛꯀꯅꯨ ꯍꯥꯏꯔꯝꯃꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯁꯥꯔꯗ ꯄꯣꯠ ꯇꯥꯕꯤꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯗꯨꯀꯥꯟ ꯀꯌꯥ ꯂꯩꯇꯦ ꯂꯩꯔꯒꯁꯨ ꯈꯔ ꯁꯥꯡꯅ ꯈꯣꯡꯅ ꯊꯣꯛꯑꯝꯃꯤ ꯃꯗꯨꯁꯨ ꯃꯦꯗꯥꯝꯅ ꯃꯄꯥꯟ ꯊꯣꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯑꯝꯗꯦ ꯅꯨꯃꯤꯠꯇꯨꯃꯗꯤ ꯁꯥꯔ ꯏꯕꯣꯝꯆꯥꯁꯨ ꯕꯣꯔꯗꯤꯡꯗ ꯍꯜꯂꯛꯈꯤꯗꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯁꯥꯔ ꯑꯗꯨ ꯍꯜꯂꯛꯀꯗꯕꯣꯏ ꯅꯤꯡꯉꯝꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ ꯅꯣꯡꯁꯨ ꯆꯨꯔꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯠ ꯌꯥꯝꯅ ꯀꯟꯅ ꯁꯤꯠꯂꯝꯃꯤ ꯂꯧꯕꯨꯛ ꯂꯝꯍꯥꯡꯒ ꯑꯣꯏꯔꯦ ꯅꯨꯡꯁꯤꯠ ꯃꯔꯝꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯏꯁꯥ ꯏꯁꯥꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯅꯔꯝꯃꯤ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯅꯣꯡ ꯇꯥꯔꯝꯗꯥꯏ ꯅꯨꯡꯊꯤ ꯅꯣꯡꯃꯪꯕꯁꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯍꯦꯛꯇ ꯀꯞꯄꯛꯏ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯐꯥꯎ ꯌꯥꯝꯅ ꯆꯥꯅꯔꯝꯗꯦ ꯃꯔꯝꯗꯤ ꯑꯍꯤꯡꯗ ꯇꯣꯏꯂꯦꯠ ꯆꯪꯅꯤꯡꯉꯛꯀꯅꯤ ꯍꯥꯏꯗꯅ ꯆꯥꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯅꯣꯡ ꯈꯥꯛꯄ ꯂꯥꯎꯕ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯈꯣই ꯃꯁꯦꯟꯁꯨ ꯐꯃꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃꯃꯝꯒ ꯐꯩꯖꯨꯞ ꯁꯨꯞꯆꯤꯜꯂꯒ ꯂꯩꯅꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯁꯨ ꯀꯤꯆꯟꯗꯒꯤ ꯂꯧꯕ ꯆꯪꯉꯝꯗꯦ ꯁꯥꯔ ꯍꯣꯏ ꯃꯦꯗꯥꯝ ꯍꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯊꯤꯟꯕꯤꯔꯛꯈꯤ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯏꯃꯥꯟꯅꯕꯤ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯇꯨꯝꯃꯁꯤ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯍꯦꯛ ꯀꯥꯔꯛꯀꯦ ꯇꯧꯔꯛꯄꯗ ꯕꯣꯔꯗꯤꯡꯗꯨꯒꯤ ꯒꯦꯠ ꯂꯣꯝꯗ ꯃꯤꯑꯣꯏ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯇꯥꯔꯛꯈꯤ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯕꯅ ꯃꯌꯦꯛꯁꯨ ꯁꯦꯡꯅ ꯇꯥꯔꯝꯗꯦ ꯃꯈꯣꯜ ꯑꯗꯨ ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯇꯥꯍꯧꯕ꯭ꯔꯥ ꯈꯪꯗꯦ ꯁꯥꯔ ꯋꯥꯔꯗꯦꯟ ꯈꯔꯒ ꯃꯦꯗꯥꯝꯒ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯒꯦꯠ ꯂꯣꯝꯗ ꯊꯣꯛꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯕ ꯅꯨꯄꯥ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯆꯪꯉꯛꯑꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯗꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯣ ꯁꯥꯔ ꯏꯕꯣꯝꯆꯥꯗꯣ ꯍꯧꯖꯤꯛ ꯒꯦꯠꯇ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯔꯒ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯦꯗꯥꯝꯅ ꯃꯥꯒꯤ ꯅꯨꯄꯥ ꯀꯧꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯗꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯅꯣꯡ ꯃꯔꯛ ꯑꯗꯨꯗꯁꯨ ꯁꯥꯔ ꯏꯕꯣꯝꯆꯥꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯊꯥꯡꯉꯒ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯈꯤ ꯃꯆꯤꯟꯗꯁꯨ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯅ ꯁꯣꯔꯣꯟ ꯂꯣꯜꯂꯝꯃꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔꯗꯨ ꯎꯕꯗ ꯀꯞꯄꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯦꯗꯥꯝꯒꯤ ꯅꯨꯄꯥꯁꯨ ꯂꯥꯛꯑꯒ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯁꯥꯔꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤ ꯀꯣꯟꯅꯗꯤ ꯁꯥꯔꯗꯨ ꯗꯣꯛꯇꯔ ꯌꯦꯡꯕꯗ ꯐꯠꯇꯕꯗꯒꯤ ꯃꯥꯏꯕꯅ ꯌꯦꯡꯕꯗ ꯒ꯭ꯌꯥꯟ ꯂꯥꯛꯑꯦ ꯍꯥꯏꯅꯔꯛꯈꯤ ꯀꯣꯟꯅ ꯑꯩꯈꯣꯏꯅ ꯄꯥꯎ ꯇꯥꯕꯗꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯥꯔꯅ ꯕꯣꯔꯗꯤꯡꯒꯤ ꯒꯦꯠ ꯃꯄꯥꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯁꯛ ꯎꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯁꯥꯔꯒꯤ ꯐꯨꯔꯤꯠꯇ ꯁꯨꯝ ꯆꯤꯡꯉꯛꯈꯤ ꯍꯥꯏ ꯀꯣꯟꯅ ꯁꯥꯔꯅ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯕꯗ ꯃꯐꯤ ꯊꯣꯡꯗꯕ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯁꯨꯝ ꯆꯠꯈꯤ ꯍꯥꯏ ꯃꯗꯨꯗꯒꯤ ꯁꯥꯔꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯗꯅ ꯄꯥꯎ ꯇꯥꯅꯔꯛꯈꯤ ꯊꯧꯗꯣꯛ ꯀꯌꯥꯁꯤꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯁꯥꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯁꯨ
Madam da mafam masida boarding hangba yaroi. Karigino na koina tungana saita. Paisa tanba yamna pamidi haidana thina ngangaki. Mamangda lahamba haladuna su. Madam unaba muklaki. Aduga sumna hairami. Mafam ase thaina lekai khungi. Angang masa sahi phadana leikidaba phumpham oirami. Maduna jaga ase thaina dagi hongna. Mi lalaga lakpa kinarami. Labuktagi yumda karakpa phao. Mafam jaga ase hek yorokpada. Second chen tarakpa amadi second nungsit tarakpa kaya si taurakhi. Maduna jaga si hangaga dum lerakpa mafamni. Wafam ase aina nangwanda mamangda tamge na lakpani. Adusu nang unaba phangdabadagi. Aisu adum halle. Nakoina jaga si angang masa sing thamdabi. Atopa mafam othoke di otho. Angang laik tambagi di mafam masida lehinang di hairakhi. Boarding adusu principal na yaraktabadagi. Mafam adu solon sankhi. Madam chokwa iskunda waza waiba toki. Akoy su school adugi boarding do wayna hongzalami. Masini mayam ngasigi riyan horror story. Patangi wari thagalakpada mayam punamuk thengnarasi. Ngasigi di mayam dagi kaina naba bidaya lausari.